ITLF na kuki sing makata na Manipur da leheloy dawre kokome. Matam sang na layminaraglaba kuki furup sing lamdam asida makata na layba yagadra yaroidra hay na khanaringay talakta. Ngahan press media da chirol na miyam na tengnari basi yam na laybag tiba manay. Masina oiroida ba da hen na lamdam asida kundami na riba furup sing da tensan wangkatan ba amade. Miyam na sungya yaroida bawahi kaya press ki kutang da tadorok pa ibasi. Matam sang na kundalay tado na layraglaba. Kuki sing bupun na layba yada na bataw ba kusil thawrang way na thokani hay na kokomi na pongdorok le. Kokomi gi media coordinator Somendro Thoksom na thadorok pa chero laman na hay. Indigenous Tribal Leaders Forum ITLF ay riba mingthola simag. Lamdam asida kundari ba purup kudingmag na yaning de hay ba simakoy na kangga da banay. Hay riba forum asigi leaders sing asi kaday dagi lakpano hay na ringay tanjada. Asigumba self-government separate administration link na ba sem sari hay na hayrak pa si kuki sing na. Manipur da makata na layba yada na ba masana sinja ba way na thokani hay ba si makoy na kangjin ba faganay. Thoki ba thokdok wa thokasi mapan dagi changlak pa illegal migrants sing na thogan ba ni hay ba si. State government amasung central government na mayek siyang na kanglaba wapam ne. Handak ta External Affairs Minister S. Jaishankar na. New York ta sana ki ba wafam da Manipur da thokli ba thokdok asi lamdam asida mitom na kahya na sangsilak ba dagi thoki ba ni hay na phongdok ki ba laikra ba ne. Matang asida hangning li ba wafam de India ga yumthang na layminari ba laywang Myanmar bu thugay na bohon na riba kulay pa iba kang busing asigang haujik lamdam asibu thugay na bohon na riba kang busing asigang nak na ba marilay na hay basi kanglaba si magtada India government na karigi tumin na laysan duna Manipur miyambo tha kaya wahalagli ba si India lenga ki kari karamba aron ba agenda no India lengang na Manipur miyamda sengdok pam to e kanglaypak Manipur asi sa hilising kaya Southeast Asia gi manungsan ba Maning makatam na ning thaupan balaybak ama oy hayba miyam pumba na khangnaraba made matik saba iba record kaya layriba malem gi miyam pumba na khangnaraba wafam ne kuki sing karamba matamda lakhe kanana makoy bu sangja phampibi khi hayba se ngasi gi miyam na loina khangnaraba wafam ne nauna changlakhraba kuki sing gi mapa mapugi paring ahum mari khak hangana yengkhalakpada kanglaypak Manipur ga karigumba hiram amatada mari lainaram loy Hana khunda leita duna laikhraba kuki sing fau kadai no haina riba matam asida haukiba chahi diket khara ase inaw na Myanmar amade atay yumthang na balaybak tagi changlakhiba kuki mitop sing na Manipur da makoy gi oiba tongan ba lam amagi damak self government separate administration tawragani hairak pa ase haujik leidiba irang asi hena chawthorong na basin ba lalong ni haire Manipur gi apun ba mising la kuntra khara hen ba sigi manungda la khara khak oiba kuki kanglup adu su mitop sing na yamba Kuki sing asina separate administration taliba si India government amadi Manipur government na kupna yenglaga sairak pihaw ba mathaw tay loina na makoy gi mathakta sapsabe action lawkhat pam thoe cherola sina hay Manipur gi aseng ba history bu maring maranghan ba fabricated history mayam ama kuki intellectual sing asina isin ba made puwari da thoki da ba Anglo kuki war thoki haijin ba sina chingba kaya su laikre India government amadi Manipur government ani nang laybak asida chanari ba chana kanglon singi makhada paikhalakpa policy program kaya reserve forest protected forest destruction of poppy plantation NRC updating taw na bagi thabak paikhalang na bohon rakpa sidage thaidok na ba hojik thogli beirang asi thohalakpa nei maramadu na ngasi thogli ba thogdok wa thokpum na maki teksak makhoi na lawhan duna makhoi gi mathakta chapcha ba action India government na lawkhat pum thoe Thogli beirang asida amuke hena mai susin bo oina Anglo kuki warge semjin sajin ba puwari bo hawgulak liba mahiroi singda taman na ba lobby tauba education amadi atay section kaya da separate administration gi pandam da autonomy lawba sina chingba si khudak ta handok kada baneng loina na India amasung Manipur government na so athuba da action lakhut kada baneng India gi citizen sing na phangjagada ba facility pumna mak amatta sithada na mitom na khuling ba kuki sing asina lauksin ba duga amuk onsin duna India ge benefited citizen wariba Manipur gi miyam singbo hat patuppa kaya chathari basida India amadi Manipur government na yengduna laibagi maram karino haiba sing thamoi kairaba omsang na khangliba Manipur miyam gi wakat nei matam lairingai da Manipur government na lamhen ba kuki mitop sing asibo laksin biyo Manipur miyam bo irang pamba tahan biganu haina kokomi na apil tawjari haina so cherola sina makha tare